ꯑꯩꯒꯤ ꯃꯤꯡ ꯁꯨꯈꯥꯝꯄꯨꯏꯅ ꯀꯣ ꯑꯩꯁꯦ ꯑꯦꯒ꯭ꯔꯣꯕꯦꯟꯁ ꯀꯝꯄꯅꯤ ꯀꯣ ꯍꯥꯏꯗꯤ ꯃꯁꯔꯨꯝ ꯑꯃꯁꯨꯡ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯄꯨꯊꯣꯛꯄꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯀꯣ ꯑꯩ ꯏꯁꯥ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯈꯠꯆꯔꯤꯕ ꯐꯥꯔꯝꯁꯤꯡ ꯑꯁꯤ ꯃꯁꯔꯨꯝ ꯂꯩꯔꯦ ꯃꯁꯔꯨꯝꯗ ꯑꯣꯏꯁꯇꯔ ꯃꯁꯔꯨꯝ ꯑꯗꯒꯤ ꯀꯪꯂꯥꯌꯦꯟ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯎꯆꯤꯅꯥ ꯂꯩ ꯀꯣ ꯑꯇꯩ ꯑꯇꯣꯞꯄ ꯃꯈꯜ ꯂꯩ ꯑꯗꯩ ꯄ꯭ꯂꯁ ꯑꯩ ꯑꯇꯣꯞꯄ ꯐꯥꯔꯝꯁꯤꯡꯒꯤ ꯀꯣ ꯎꯃꯣꯔꯣꯛꯀꯤ ꯐꯥꯔꯝ ꯑꯗꯒꯤ ꯑꯇꯣꯞꯄ ꯀꯩꯀꯩ ꯃꯅꯥ ꯃꯁꯤꯡꯒꯤ ꯐꯥꯔꯝ ꯑꯇꯩ ꯃꯌꯥꯝꯁꯨ ꯇꯧꯖꯔꯤꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯆꯦꯡꯒꯨꯝ ꯊꯥꯔꯛꯄ ꯃꯇꯝꯁꯤꯗ ꯑꯗꯒꯤ ꯀꯪꯂꯥꯌꯦꯟ ꯊꯥꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯀꯣ ꯍꯥꯟꯅ ꯆꯥꯅꯔꯝꯗꯕ ꯀꯣ ꯇꯦꯝꯄꯔꯦꯆꯔ ꯀꯃꯥꯏꯅ ꯌꯦꯡꯅꯤ ꯈꯪꯉꯝꯗꯦ ꯍ꯭ꯌꯨꯃꯤꯗꯤꯇꯤꯀꯃꯥꯏꯅ ꯌꯦꯡꯅꯤ ꯈꯪꯉꯝꯗꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯆꯦꯡꯒꯨꯝꯁꯦ ꯑꯃꯝꯕ ꯀꯥꯗ ꯊꯥꯒꯗꯕꯅꯤ ꯍꯥꯏ ꯄ꯭ꯂꯁ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯀꯩꯀꯥ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯩꯀꯥ ꯇꯥꯜꯂꯨꯕ ꯃꯇꯨꯡꯗꯗꯤ ꯂꯥꯏꯠꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯦꯀꯣ ꯑꯗꯣ ꯂꯥꯏꯠ ꯗꯔꯀꯥꯔ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔꯛꯄꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯌꯦꯅꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯑꯦꯟ ꯏꯅꯣꯚꯦꯁꯟ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯠ ꯀꯧꯕ ꯁꯤꯒꯤ ꯀꯝꯄꯅꯤꯁꯦ ꯁꯤꯁꯦ ꯊꯦꯡꯅꯔꯀꯥꯟꯁꯤꯗ ꯀꯣ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯣꯜꯕ ꯇꯧꯅꯤꯁꯦ ꯑꯩ ꯁꯔꯆ ꯇꯧꯕꯁꯤꯗ ꯁꯤ ꯊꯦꯡꯅꯕꯗꯒꯤ ꯃꯣꯏꯗꯒꯤ ꯑꯩꯅ ꯁꯨꯞꯅꯇꯒꯤ ꯗꯤꯚꯥꯏꯁ ꯑꯃꯈꯛ ꯂꯧꯔꯦ ꯗꯤꯚꯥꯏꯁꯁꯦ ꯑꯩꯒꯤ ꯐꯥꯔꯝꯁꯤꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇꯧꯔꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯒꯤ ꯐꯥꯔꯝꯁꯤꯗ ꯀꯌꯥꯝ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯒꯦꯗꯣ ꯌꯦꯡꯉ ꯃꯇꯨꯡꯗ ꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯃꯤꯗꯨꯒꯀꯣ ꯍꯥꯟꯅꯗꯤ ꯑꯩꯒꯤ ꯑꯣꯟ ꯅꯣꯂꯦꯖ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯦꯆꯔꯦꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇ ꯌꯦꯡꯉꯝꯕꯅꯦ ꯍꯧꯖꯤꯛꯁꯤꯅ ꯗꯤꯚꯥꯏꯁꯇ ꯌꯥꯎꯔꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯨꯊꯣꯛꯏꯕ ꯄ꯭ꯔꯗꯛ ꯑꯩꯅ ꯀꯜꯇꯤꯚꯦꯁꯟ ꯇꯧꯔꯤꯕ ꯄ꯭ꯔꯗꯛꯇꯨꯅ ꯃꯥꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯇꯥꯒꯦꯁꯦ ꯉꯁꯥꯏ ꯗꯤꯚꯥꯏꯁꯅ ꯂꯣꯏꯅꯃꯛ ꯄꯤꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯟꯁꯤꯗꯁꯨ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯄ꯭ꯔꯦꯁꯥꯏꯁ ꯑꯣꯏꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯩꯅ ꯐꯪꯅꯤꯡꯕ ꯄꯣꯠ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯐꯪꯕ ꯉꯝꯃꯦ ꯍꯧꯖꯤꯛ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯣ ꯃꯁꯔꯨꯝ ꯊꯥꯕꯗ ꯑꯩꯈꯣꯏꯒꯤ ꯃꯉꯥꯟꯁꯦ ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯦꯝꯕꯤꯌꯟ ꯂꯥꯏꯠ ꯍꯥꯏꯁꯦ ꯍꯥꯟꯅ ꯑꯣꯟꯕ ꯉꯝꯃꯝꯗꯕꯁꯦ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯗꯤꯚꯥꯏꯁꯀꯤ ꯃꯇꯦꯡꯅ ꯑꯦꯝꯕꯤꯌꯟ ꯂꯥꯏꯠꯀꯁꯦ ꯑꯣꯟꯕ ꯉꯝꯃꯦꯀꯣ ꯑꯗꯒꯤ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏड ꯂꯦꯚꯦꯜꯒꯁꯦ ꯍꯥꯟꯅꯗꯤ ꯈꯪꯉꯝꯗꯕꯗꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯗꯤꯚꯥꯏꯁꯅꯗꯤ ꯈꯪꯕ ꯉꯝꯃꯤꯅꯦꯕ ꯑꯗꯒꯤ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯆꯦꯡꯒꯨꯝ ꯊꯥꯕꯗꯪ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯊꯕꯛ ꯑꯇꯩꯔꯣꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜ ꯃꯣꯏꯆꯔꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯁꯣꯏꯜ ꯄꯦꯁꯄꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯥꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯟꯁ ꯃꯌꯥꯝꯕꯨ ꯑꯣꯏꯔꯣ ꯉꯁꯥꯏ ꯀꯦꯃꯤꯀꯦꯜ ꯐ꯭ꯔꯤꯗ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯑꯦꯅꯤꯡ ꯇꯦꯛꯅꯣꯂꯣꯖꯤꯅ ꯃꯣꯏꯒꯤ ꯗꯤꯚꯥꯏꯁ ꯑꯃꯈꯛ ꯁꯦꯝꯃꯤꯗꯅ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯣꯏꯅꯤꯅ ꯈꯜꯂꯤꯀꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯌꯦꯅꯤꯡ ꯇꯦꯛꯅꯣꯂꯣꯖꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯇꯪ ꯑꯣꯏꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯊꯣꯔꯛꯄꯁꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯇꯦꯛꯅꯣꯂꯣꯖꯤ ꯃꯄꯥꯟꯒꯤ ꯇꯥꯟꯅꯔꯒꯁꯨ ꯏꯔꯝꯗꯝꯒꯤ ꯁꯨꯃꯥꯏꯅ ꯄꯨꯊꯣꯔꯛꯄꯁꯦ ꯁꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯐꯥꯔꯝ ꯑꯃ ꯑꯣꯏꯅ ꯁꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯍꯥꯏ ꯑꯩ ꯌꯦꯅꯤꯡ ꯇꯦꯛꯅꯣꯂꯣꯖꯤꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ ꯑꯩꯒꯤ ꯃꯤꯡ ꯌꯥꯏꯐꯕ ꯏꯔꯣꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯖꯔꯤꯕ ꯌꯦꯅꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯑꯦꯟ ꯏꯅꯣꯚꯦꯁꯟ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯠꯀꯤ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ IoT solution, embedded system, robotics and automation, software development, CCTV and security, cloud data, mobile application, maintenance and support. ꯑꯗꯨ ꯑꯩꯅ ꯍꯥꯟꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ IoTꯒꯤ ꯗꯤꯚꯥꯏꯁꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩ ꯁꯦꯝꯖꯕ ꯍꯧꯖꯔꯦ ꯍꯧꯖꯤꯛ ꯆꯦꯡꯒꯨꯝꯒꯤ ꯊꯥꯕꯗ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯨꯝꯒꯤ ꯑꯦꯌꯔ ꯇꯦꯝꯄꯔꯦꯆꯔ ꯍ꯭ꯌꯨꯃꯤꯗꯤꯇꯤ ꯑꯗꯒꯤ CO2 ꯑꯦꯝꯕꯤꯌꯟ ꯂꯥꯏꯠ ꯑꯣꯟꯅꯕ IoT ꯗꯤꯚꯥꯏꯁ ꯋꯤꯠ ꯀꯁꯇꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯟꯗ ꯑꯣꯜꯔꯦꯗꯤ ꯑꯦꯞ ꯄꯥꯏꯂꯠ ꯗꯤꯄ꯭ꯂꯣꯏꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯤꯗꯕꯦꯛ ꯃꯣꯅꯤꯇꯔ ꯇꯧꯕ ꯁꯔꯚꯔ ꯃꯣꯅꯤꯇꯔ ꯇꯧꯕ ꯇꯧꯔꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯒꯤ ꯁꯣꯏꯜ ꯃꯣꯅꯤꯇꯔꯤꯡ ꯗꯤꯚꯥꯏꯁ ꯍꯧꯖꯤꯛ ꯄ꯭ꯔꯣꯇꯣꯇꯥꯏꯞ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯑꯩ ꯍꯥꯟꯅ ꯁꯤꯅ ꯕꯦꯁꯤꯛ ꯄ꯭ꯔꯣꯇꯣꯇꯥꯏꯞ ꯂꯩ ꯃꯁꯤ ꯋꯥꯔꯀꯤꯡꯅꯤ ꯑꯣꯜꯔꯦꯗꯤ ꯇꯦꯁꯇꯦꯠꯅꯤ ꯁꯤ ꯅꯠꯇꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯟꯗꯔ R&D ꯇꯧꯔꯤꯕ ꯁꯣꯏꯜ ꯗꯤꯚꯥꯏꯁ ꯑꯁꯤꯗꯤ ꯍꯦꯟꯅ ꯁ꯭ꯄꯦꯛꯇ꯭ꯔꯣ ꯁꯦꯟꯁꯔ ꯌꯥꯎꯕ ꯑꯗꯒꯤ
NPK pH magi EC loinamak onbe aba without chemical free da onbe aba adugumba device handheld device akhoi hojik R&D tori aduga agri gi oibada anamba tawba yaba khoi AI based tabu oro IoT based tabu oro and web development software development agri gi oro smaina akoina develop to pamba singna any the farmers or entrepreneur enterprise to singi develop to pamba sing sida adum yening private limited da tanaraga akhoi sida punna moina pam akhoi da adum develop to akhoi na moigi kano piba service piba